Kurumjeri, ISTV ki pau miyang tabi bising taram nong cheri aham na tamaro pau. MOBC ki scholarship piba da aran ba lairam labadi lem na tharoi mahiroi amagi lana senfam lok thoki bagi matang da FIR chale hai na Chief Minister Okram Ibobi na phongdokre. Elementary School Education Act lising macamapal humbutran thoi matam ga chana bamong da semdok lagani sahi esi October thada ki TET pass togda sing oja oi be yararoi hai na Education Minister Moirangthem Okendra na phongdokre. Amade Sarkar na Bengali High School muthale hai na khangalakpada ki parikha thariba mahiroi taret wan tharaktuna laikan nakre. Pau Sandong Pizari MOBC ki scholarship piba da aranba leiram labadi lem na tharoi mahiroi amagi scholarship ki senpham lupa lakh amaga lising humpuga taret lan na lokthokibagi matang da inquiry chathaduna thodok asida chenariba Majibur Rahman gi mathakta FIR challe haina MOBC ki 400 puriba Chief Minister Okram Ibobi na ngasi chathakiba assembly mifam da phongdokrai ngasi tongan ba demand taruk pass tawna na ba khanabada opposition MLA Dr. I Ibohal bina pukhalaki ba wafamda Chief Minister na sengdokibani thawong asi cheng chagring amana chengkok ama mangthok pagumbani MOBC ki scholarship ki ayambana ministry da online da submit tawna bani ministry na ayaba piraga sel sing masa masagi account ta changna bani Sikkim da tamba mahiroi asigi senpham asi Majibur Rahman Kawa department asida contract thabak tawba employee amana sasinaba che changsing sizinaduna senpham asi lokthok lambani mahaki mathakta inquiry tawduna chapchana thigatle lokthoki ba senpham mangondagi amuk hana lokatkani Youth Affairs and Sports Department ki demand khanabada Chief Minister na state asida lising macamapal marbudrani thoidagi sports policy adopt tawduna sanaroi sing yokhatnabaki pandamda tongan bathabak thorong kaya paikhatli policy asigi makhada sanaroi sing training piba state association singda sel gi tengbang piba medal phanglaklaba sanaroi singda sel gi tengbang piba loinana thabak changnanabagi khudong chaba piri Resource marang kaidabana sel tungi pibam patrabasu step asina sanaroi singda piriba senpham asi atai lamda masi yauna pide sana khonaba madi art and culture na malemda sak taklibani haiba sida sarkar na su ahenba miteng changi Bisnupur amadi Churachandpur gi natana atai district sports complex sing sabalois lagle haiki Demand sing asi khanabada opposition gi maikai dagi Trinamool gi MLA Dr. I Ibohonbi NCP gi MLA L Ibomcha Lok Jana Shakti gi MLA Karam Shyamna policy kaching pukhatke MLA L Ibomcha na jing gi chunaba lenlo ama semduna lamgi mapu khunja singda ohenduna matam pumba gi oina khunda leita hangadabani haujik chunaba lenlo leitabana yum hongduna khunda leita bagi mawongda lehli hana lekai da khazna khomlamba du haujik khomkhidre lam leiba yonbagi registration value name na tawnare Hiram Singh asida midyang changbatangai fade amaromda Nambul project asi athuba matamda loishin gadabani haike MLA Dr. I Ibol bina land market control tawdre hangduna leiriba lokfam singda income lakna na bathabak thorum kaya paikhatpa tangai fade Umang Wamang Singh nomagi kokshalaktuna akoibagi phibamda akaiba piraklibase forest department na akanba midyang changpham thoi Sahi gi thariba using hauhannaba hotnaba tai Manipur gi umang kanana control tawribagi hangke amaromda Lokta ki Babar John the Su Sengtopaki Tangai Fadabalaide, Pumdi Singh, Marata Sin Kibadagi, Laikang Olak Padagi, Akoi Badaleva Singna Lam Kopsinar Lagani Haiki, MLA Karam Shyamna Reserve Forest Manung the Hoba U Pambidagi, Mana Amafawa Hek Bayade Hairaga, Matau Karamna Reserve Forest Area da Yumkai Sazilibano, Lamda Masida di Akoi Kudimak Jackson Bawatli Haiki. Demand Singh asi Khanabada Andro Kendragi MLA T.S. Shyam Kumar Susargyaki. Thawal project na ising thumjilakliba Ukhrul district ke Chadong Khulgi Khunja Singa yanadriba asi athuba matamda loishin biu department singi website sing upload tawbiu horticulture ki pothok sing pathap pumthahandana ba cold storage amade mahi sumdokna bagi khudong chabala hen biu haike IFCD ki minister ngamthang haukip na Chadong Khulgi Khunja Singa yanadriba asi loishinaba Chief Minister ki office ta mifam ama pangthok tuna khanakre problem asi leitana ba yanakre Janaramgi Makada Packet Kiba Nambul Project Center na Pan Thadarak Tabadagi Loshin Bangamdre Ising Ichau Tengnanaba Long Term Project Pakali Adubu Pan Thadabagi Mawongda Chauna Ohong Balaki Badagi Project Proposal Thabangamdana Lady Haki
Forest and Environment Minister T.H. Devendran haikre flagship program kaya paikhatpada DC sing mathau hena chinkiba amade staff ki award pakaya leibana land revenue ki thabakta khudong chadaba kaya mayoknei department asida jiladar leitabaka manare SDO की फम चामग कुंठा तरेत लेगदबदा हुंफुगा निपाल हांगदुना लेरी जुको बेले की बाउंड्री चब चान लई मसिदा चे नब लेते हाइखे हॉर्टिकल्चर की 400 पूरीबा डिप्टी चीफ मिनिस्टर गायखांगमना स्टेट असि की हॉर्टिकल्चर की पोटेंशियल हेक्टर लाख अनि का लिसिंग हुंबुद्रा तरेत चाटुक निफु लेबकी मनुंगदा हेक्टर लाख अमग लिसिंग अनि चमंगादा थबक पाइखतपगा लोइनाना चादा कुंठा का तरेत कवर तौरे लिसिंग अनि कुन फावगी मनुंगदा चादा मरिफु पाइखतनबा पांदम थमले नीलकुथी पाइखलिबा फूड फाक्ट कोल्ड स्टोरेज की खुदोंग चाब लेरे लौमी सिंह पुथोकलिबा हैरा सिंह पटकनी हाइबगी मिपाइब लेररोय हाइखे ngasi chathagi mifamna tongan tongan ba demand taruki apunba senpham lupa crore chatet kunga humdoi lakh nipan ga lising kunthaga mapan gi senpham pass tawkhre Elementary School Education Act lising machamapal humbudrani thoi matam ga chanaba mong da semdok lagani sahi asi ki October thada ki tet pass tawdaba sing oja oibe yararoi haina Education Minister Moirangthem Okendra na phongdokre ngasi chathakiba Assembly mifamda kaisamthong kendra gi MLA Laisom Ibom Chana pukhalakiba calling attention amada Minister na pakum pikibani mosan adubu pukhaladuna MLA Laisom Ibom Chana Lana School sing chapchana yengsinaba ain semba mathau tare ordinance चलाइरगा मथंगी सेशन नंगनब आइन सेंबियु लेकाई लेकाई द लनाई स्कूल कया चंगुम सबुकुम सगले मतिक चाबा क्लासरूम सनाबुंग लेतबा इहो होब स्कूल कया सुयावरी हंदक CBSE एग्जाम थाबा फंगन खिदबा स्कूल ममिंग ओंथोक्तुना एडवर्टाइज तौब थेंगनरे हाइखे कॉलिंग अटेंशन असि पाखुम पिरादुना मोइरांगथेम ओकेंद्रना लिसिंग अनि मापलदा एन कुंजमोहन चेयरमैन ओइदुना एजुकेशन रेगुलेशन अमा सेमखे अदुबो राइट टू एजुकेशन लाक्सिन बदगे यसिनबा अमा लेदुना चनबा ngamkhide अदुबो राइट टू एजुकेशन का तू न चननबा थौरांग तौरे मथंगी सेशन नंगनबा चपचापा बिल अमा पुथोकलगनी हाइखे मणिपुर सरकार की एजुकेशन एस डिपार्टमेंट की अथॉरिटी ना बेंगोली हाई स्कूल मुथलगा रामकृष्ण मिशन सेंटर हांगलगनी हाइना खंगलकपदा परीक्षा चथरिबा स्कूल असि महिरोय तरेत वानथरक्तुना लायकनख्रे स्कूल असिदा हौजिक ओजा तरागा मंगा अमदी महिरोय चामगा हुम लेरिबनी क्लास 1 दगी 5 फावगी महिरोय सिंगना मोइरांगखोम जूनियर हाई स्कूल दा तमननबा अमदे क्लास 6 दगी 10 फावगी महिरोय सिंगना मोइरांगखोम दा लेबा समाजसकी हाई स्कूल दा चटननबा हौखिबा जून गी तांग कुनगा मापलदा एजुकेशन एस की सेक्रेटरी अबू सलाम ना ऑर्डर थोखिबनी ऑर्डर अदुदा स्कूल असिदा पोस्टिंग तारिबा ओजा सिंह अमदी स्टाफ सिंगना मसा मसागी चे चांग कोनाना एजुकेशन एस की डायरेक्टोरेट ता लाकना बखंगलकपनी ngarangdagi hauna chahi magi manungda tha taruk pharakpage school na lawba parikha pangthokba hokre cherakasida headmaster ga director ga unaduna wari sabadagi ngasidagi parikha silepkhibani mairoi singna pawasi khangdabana ngasi su parikha thaba laknakhi pawasi tabadagi mairoi manga campus manungda wantharakhi sarkar gi thawong asibu yaningdaba phongtoktuna mairoi singna assembly tamna lakpada raj bhavan mayada mairoi ani su wantharakhi Mahiroi singna phongdok narakpada school asi muthat patarabasu hauzik chathariba academic session asi loiraga muthat piu sahi tangkhai chalaga atopa school da hombagi thawong asi yaningde haina phongdok nakhi khoi exam thabla pagana ngasi school notice le rame khoi school thugai ni na khoi school atopa tamning dia khoi school intam jage khoi school thugai binu Nagaland hauzik wathok oiriba Juko Valley lausinaba khonarakba amasung Nagaland na puthokpa lairikta Siroi Lili makhoigini haibaga loinana Nagaland gi chief minister na haikiba wahida lamdam asigi chief minister amasung home minister gi maikaidagi miyam gi pungning phathanba yaba wafam ama phawba phongdoraktaba se sarkar asina thoksadabadu utpani haina akomlu ki president Khetrimayum Somorendra na phongdokre wafam asingasi all club organization association and mera pabiluki taramanga suba kumon thoram akomlup kanglei pakna sinduna Manipur Press Club ta pangthokhiba thoram aduda mahangna phongdokhibani thoram aduda akomlup ki president Somorendra Kanglamai Imalup ki president RK Sanahanbi UCM gi consultative committee ais ibotombi khuman IPSA gi president Luang Cha Chingkhaina maroi bamir sing oina sarugyakhi wangang khiba singna phongdokna khibada lamdam asida leirakhiba sarkar singna makhoi gi mathok tawruktabadagi civil society organization thorakpani ngasi thengnari bawathok amasung chayet naba kaya asi aphaba mari leraktabadagi khudamni lamdam asi
awang nungpok lamdam singdagi conflict khwaidagi laiba state ama oiribasi akhang ahe singi pautak lobagi tangai fade haiki akomluki president Somarendrana Nagalena juko tampakpu makoigini haibaga loinana lairik ta phawpa tambiri basida sarkar asina tumina laithokpasi afaba oiroi lamdam asigi chief minister amasung deputy chief minister na Nagaland gi chief minister na haikhiba adugi paukhum pidribasi miyam gi achawba wathok lakpa ngairibra hangki Pigan setup crime sam tiri wang kale masih tersing tinggal napa women lu apa lu mau ayah nama mana tahu tu napa cai trauma jen tunggu kun tunggu belau gak tu lu mau tunggu tersing ni pigan setup crime tersing andar kini tersing mamang thagi marta salib segi marta tu aku ni pigan setup crime tersing ni paper dan media ki tunggu aku ni macam tu tunggu yang wang rep tersing sekarang setup gak tersing Manipuri tunggu Manipuri future level aku open tu thamjegi adu na tersing aku ni lemine aku ni ipung kudi mana amat tu bulla Pigan setup crime ini Manipuri nungkai tersebut Manipuri makin kapau ini sudah tersebut nak unsur mai ngakum tu mai ngakum tu tak. Satkiba Megi Tang Anidagi Jun Gitang Kuntra Pawba Manipur State Power Distribution Company Limited ke Impal Electrical Division number 1 na Niyom la namay sisinaba miyo singdagi fine oina purna lupa lak mga galising tara mga hena khonggot pa ngamle haina division asigi Deputy General Manager T Ibochoba singna khangalagli amaromda ayang paliro talayba lay makaitel da khiliba KV 500 ke transformer asi yadabana masina konba jaga singda ngasidagi chayol ama may pangloi haina IED3 gi Deputy General Manager TH Jibon Kumar na khangalagli hauji pau merthana ten break ama breaking matungda amuka na taram nokcheri makataba pauda Manipur sarkar na puthokpa Manipur State Visitors and Migrant Workers Bill lisingani taramanga chanaba yaroi haina miyam amasung JCILPS na dabi tauri akhanaba bill semtuna hauzik chathariba assembly mifamda puthoktuna chanahalu haina JCILPS ke women's amade students wing na khongjang changsinkhre Impal West ke tongan ba nupi lupsing amade school gi mahiroi kayana yellow mi sing kalu inner line permit system chanhalu Manipur State Visitors and Migrant Workers Bill asi mitop singbu yokhatnaba semba bill ni chanaba yaroi haiba kholaw kaya lauduna kwakaithel bazar dagi assembly tamna lakhi marakta Manipur police na athingba pibadagi mafamadu yawba ngomkhide khongjang adu da saruk yakhibi Laishram Gyaneshwari na mamangi assembly mifamda puthokiba bill asi mitop singbu yokhatnaba bill ni JCILPS amasung miyamgi apamba yawba bill adu hauzik chathariba mifam asida puthoktuna athuba matamda chatnahangadabani haiki ngasi hauzik phamiba legislative assembly asida makoina tawgiba adugumba ona tainaba bill Manipur regulation of visitor tenants and migrant worker haibase masigi bill si hariba assembly sida withdraw tawraga miyamna pamba Manipurda ILP system chanahalu haiba adugumba apamba JSC ILP na pigiba akogi apamba koi point manga yawba madu pass tawbiyu Handak chukiba kungi nong aduna maram oiduna tongan mamapam kaya da lingba kuidriba lokpam kaya thumjin kibadagi lomi sing awaba mayoknare nga farm kaya da su ising thumjin bana maram oiduna yamlaba senpam kaya mangkhre haina lomi kaya na phongdok narakli phiba masida Manipur sarkar gi mari leina ba department singna athuba matamda mideng changbiduna awana taraba lomi singi damakta mateng pangbina ba apil tarakli Sahi khudingi u thabagum chaliba chahi asigisu taranipal suba Manipur integrated dega mari leinana amukoga chatminariba Imphalis United Clubs Organization ayuko na thasigi tang amadagi nongdam sanglen pakhangba lining call nomaiching wakhada miyamgaloina na u thaminakhe haudopagi thoramaduda amukogi president Y Manikhuman IUK gi president KSH Rajan amukogi advisor Keti Rehman na chingba miyoi kayana sarugyakhi hari Lampak Pukrimapal Women Development Association Kagwa Namairak Pamlekai na sinduna chahi khudingi chatharakpa mangarak suba social service camp ngarangdagi hokre National Institute of Electronic and Information Technology NILIT Imphal na Department of Information Technology ga khusamnaduna Digital India Week kamari leinana Cyber Awareness Program amangasi Porompatalaiba Sacred Heart Higher Secondary School da pangthokre thormaduda NILIT ki Deputy Director L Shyam Sundar Scientist A Bubu amade School asigi Principal Sanmaya Wantasu saruk yakhe Awareness Program asiga mari leinana NILIT ki expert singna Cyber Security amade Cyber
crime gi matangda mairoi singda PowerPoint presentation siznaduna sandokna takhi program ase karigidamak pangthok libano amade atai karamba mafamda pangthok khigadage haibagi matangda bubuna ISTV news da wafam kaya thamlakli school da chalaga digital india gi kanaba amasu scheme myam se koi awareness program oina si ngasi di secret higher secondary school sida lakcharaga satra myam interact of jabani samanana koi sigi scheme se atop school da su myam ama sakkani ngasi sina ani su banumit oina koi sigi school sida pangthok jari International Day Against Drug Abuse and Illicit Trafficking ga mari leinana hafta ama chumna chathagadaba awareness program ama Narcotics Affairs of Border NAFNA Nirvana Foundation ga khushamnaduna foundation asigi khurai tinchit rota leiba office da ngasi awareness program pangthokre awareness program aduda foundation asigi secretary Savna Sorokhaibam amade NAF ki official gyana sarwyakhe NAF ki maikeda ki karam badrak makhalbo aina yadaba amade mayai kaba chinjak oina sizinaba yaba drug no haibana chingba wapam kaya thambaga loinana drug phanana honabada thengnariba khudong chadaba kaya gi matangda sandokna takhi thawamga mari leinana Dr. Nirmalana drug na khunai asida pirakpa chaitheng amadi drug thingnanaba gidamak miyam punna saruk yaminaba gi tangai fadaba gi matangda wangangkhi masigi drugs hariba posi moina sizinaraba matamda kogi behavior se change tawi aduna mogi brain sida drugs na sangraganda moi afaba wakan nungaiba adugumadi tokna moina akaiba kogi samajda kaina thabak ngata sum tawsalama bi International Day Against Drug Abuse and Illicit Trafficking ga mari leinana NAFNA chayol amachumna chatharakpa tharonggi saruk ama oina ngasi Imphal da leiba Johnston Higher Secondary School da awareness program pangthokre Oza Singh amadi mahiroi singna saruk yakiba thorom aduda Maitai Lemerol Sinai Sangi Coordinator AC Nganthoi NAF ki second OCM Jiten amadi school gi principal W Chawbo Devi su saruk yaduna drug ki matang da wangangke NAF ki mioi amana nisa sizinabana amangba piriba kaya gi matang da wangang laduna nisa dagi lapthok na bawa phom kaya phongtokki Manipuri sida sinari drug singse kari no na khachang choli haibo se khangmi na bata kanu khangkana lebim tam SP boyro Indian boyro kari drug sinari bano Manipuri society sida satmam akhang chawom ni khangdab chawgani la na sinari bishon masimam sing kalobo ngamna bi namta hairu pandamase Sahi magi manungda saba loigani haina pandam thamlamba Sanjen Thong Agbres Thamari amaga changlaba yana leiri haina thabak asida maroiba tawdang loriba technical expert amana ISTV news da phungdorkli haukiba jun tarukta chahi ama mapung phakraba Sanjen Thong Agbres loishingadaba thabak kaya leiri thong asigi yanglen saru oigadoriba cab bridging ki thabak sing watpada natana France ki Fresnet hanger pangadaba watli thong asigi maroiba makhong mari gi mathakta thongi base plate khara thangtharaga fit tawgadabaga loinana permanent base da bearing settle tawgadaba thabak sing suwatli masida sunatana technical oiba thabak kaya lokhat kadabachu leiri haina expert asina makhatana phungdorkli adumakpu thong asi November 18 da pangthokadoriba Manipur Sangai festival de sungsoi soidana nanglagani haina phungdorkli Hariba thong si mari leirama minister nadi June natraga July da loisanaba pandam thamli haiba wafam kaya thamba lekre adu bakhoni yengjaba mafam sida chatuni yengjabadagi khangjabadi hariba thong si October tha phawbagi manungdadi loiraba yana leiri camera person amuga loinana paudam jariba noreningomam ISTV news All India Radio Imphal ge B high grade casual drama artist kunga humdoi A grade ta upgrade tawkrai hauzik punna All India Radio Imphal ge A grade drama artist kuntraga manga sukre hauzik pawgi mrathana tembe break amamo MSF Manipuri Nat Kanbalu Pangal Students Organization Amadi All Manipur Art and Culture Students Union na hayeng dake restaurant drive jathaba horagani haina MSF ki president KS Sirajuddin Paumi Singh da phongdokre Lup Singh asigi maruiba mute Singh yaw nangasi MSF office da pangthokpa Paumi Singh unabaduda Sirajuddin makataraduna kaitharakliba khunai asibu kannabagi pandamda niyom kaina hangliba restaurant sing thingnanaba phirep asi lorokpani haiki khongjang asida register tawdaba Marum naiba mafam thamba food safety ki ayaba yaudana achathak semba yumga samnana leba restaurant sing hangba yaroi asigumba aranba tawsing masana khangna hangliba restaurant sing thonglon biu haiki Handak nong tabadagi nambul turel gi imai wangkhalakpa ka loinana turel asi mafam kayada lairamba
kabokang sing chentharakuna kaisamthong ahanthem laikai machinda phungatuna leibadagi maibam joy kishore koba mioi amana sengdokre ISTV department na hiramasida midyang changba pami hairi ISTV na husi kari to bir ke riba husi department se pra dead hoiba adagi leiba khogi kaisamthong SC honorable ma'am su leibi su ai ning haisen de aduga masida yengsan bidana husi 100 days to maibam joy kishore aina cover up tawse namul train jaw mai cover up tawsare mathak ta mi chale phum mathak ta mi chale aduna haib di magi थाबी सौक सेमी सप याकने खाले दि मसिदि मथक बिल्डिंग साबो यारानी अदुना यामने इकानिगानि डिपार्टमेंट की अमसुंग लेरिबो कसामसुंग एससी दा लेरिबो अखोगी ऑनरेबल मैमसु लेबिरिबो हुजिजि स्टिल लेबिरिबो कोई ऑनरेबल जु यामना मसि यंगसन बम दका होय Ukrul gi Maringmi Memorial School da class 10 tamliba kasom Khulen sub division gi manung chanba itham khuldagi Maheiroi Songacha Ningsen Koba chahi tara taruklom surabanu pamacha ama hauki bajun kunga mapal gi ayukta khuldagi chatkhraga sangakpham yauraba matung mafam khangdana mangkhre mak phut manga ga inchi ama wangi kulai kuchuni light oiba hangam mapal machugi khongrau ama setke amuba machugi phurit ama letke kanagumbana nupamacha si thingnabirabadi mobile number 9402664526 natraga 7085320064 natragana manang nakpa police station da pau pibiu hari Manipur government na Bengali high school muthalaga Ramkrishna mission ke center hangna ba lokhalak pathorangna Maheiroi Singh wahan bagi mayokta emsu na khongjang changsilagani hairi emsu mayai sangda pangthukiba paugi mifam amada union ge HRD secretary Nongthombam Kapil Chandra na haike lisingam chamapal subna ahum da lingkhat kiba chahi cham helaba school ama muthalaga lanai school ama thamba haibasi sarkar na masagi khongda thangna yansinjabagi thawngni school muthatnaba thokiba order kaktraba di emsuna akan bakhongjang changsilagani ngarang dagi exam hoduna laiba school am kakta khudak ta order thoe haraga akoi abolish to gadamni ojajing khudak ta lagaga koi report to gadamni haiba thong asi masi koi emsuna satragi koi tu satra sing koi victim mo satra sing khala koi jida government haiba thore order si khudak ta report to gadamni Manipur government ko school am bu muthalaga akoi atopa ma param dela ko school Ramkrishna mission school ikhat kani hai tawi base koi masi school muthaliba se government na masadi makhongda masana thang yan jinjabani haina musun lori Sakang dabi nupi amagi asiba hakchang manga sinungthil waisel maril dagi police na lokhatle ka hena pumthara hakchang adu wangoi police station dagi khanung chupta kilometer taruklom chatlaga leiba Santipur mamangi leimakham haina khangnaba waisel maril gi ising manungda leirambani asiba hakchang adu sajik phanba nupa amana thingnarakpani hairi nupi asi salwar amaseli laikai miyoi singna phongdorokpada wakal choirabi nan Manipuri ama mafam adwai da hek chatpa ui adum oinamak asiba hakchang asi nupi adu oiramgadra haibadudi haujik phawbagi oina khangba ngamdre asengba masak maming khangdoknaba rims ki mokta thamli Manipur Science and Technology Council Mastec amade Aquarium and Floriculture Entrepreneurs na sinduna ahumlak suba state level aquarium exhibition cum flower show DM College campus ta laiba Manipur Science Aquarium da hokre haudupagi thoramda Science and Technology ki secretary Nidhi Mani Tripathi special secretary KH Raghumani Science and Technology ki director Uttam C Laishram Susarugyaki exhibition asida yalongai dagi lailaklaba nga makhal kunganipal yauna makhal kaya gi leitengi nga makhal yankai ga taruk yauri lei makhal chamaga kunga mari utli Science and Technology ki secretary Nidhi Mani Tripathi na mathangi exhibition dadi hena masak thokpa ohenbaga loinana lakadori ba sangai festival da pukhat haningmagi apamba phongdokhi I would request Director Master to come up with a plan for next year where we can have, we can involve many more people, and I would also like to inform that we are planning for Sangai festival which is coming to be there in November, and every time whenever I am having some informal discussions or some informal meetings, though formal meeting is slated to be somewhere in July after assembly session, but I am always telling that horticulture products should always be given good amount of space so that it can be displayed and it can showcase our Manipur in a bigger way.
Freeze dagi horakpa maina yum ama chakpa horakpadagi miam changtuna kalhobadagi thoina amanga ta thodre thodo singa sinungtil pumari rom tarakpa adwaida porompat police station gi manung chanba new chekon da thokibani yumbu gi mamingna thongnaujam sana jawba kawi tumpham kada thamba freeze ama mai horaktuna chaklakhibani yungi phirol khara upu ama chakpanatana kahena amanga ta di thodre BJP Pasoi Mandal Pasoi Kendra Social Upliftment Organization Amade Sangai Pro Apunba Nupilum na Sinduna BJP na Luchingba NDA Government na Paikhatliba Flagship Program Singi Matangda Miyambu Wakal Tahanba Thoram Ama Pangthokre Thoramasida BJP Manipur Pradesh ki President Oiramba Mainam Borod Pasoi Kendra Social Upliftment Organization ki Chief Patron CH Bijoy Sangai Pro Apunba Nupilu ki President Tokpam Meratombi BJP State Secretary N Nimbasu Yake CS Bizoina Rajniti ki khenaba thamdana India government na lairaba miyam da piriba kanaba khudimak launaba hotna si haike Chief Guest oikiba Mainam Borod na Prime Minister Narendra Modi na paikhalakpa zero balance ta account hangduna kanaba pigataba scheme world record chankre Luchingba sina paikhalakpa thabak thoram singda miyam na cooperation pibi haike Joga IFC haladi khangna lam adu so international oirakte adu international joga desi prithivida lairiba des chamaga humbudra tarepta jungi tan konma 2015 da international joga de panthok hidna bharot ki oijaba joga haibase ngasi di prithvi purumaki oihni haba adu gumba program paikhat liban Narendra Modi ji ki sarkar se mayam sagat pi haba kon Chandigarh da June Kuntra dagi July ani phawba pangthokiba CPI National Council gi mifamda National Executive Members su oiriba CPI Manipur State Council gi Secretary Dr. M Narana Awang Nongpot State Singdagi NDA government na lokthokiba special category status makhata na lehengadabani haina pukhatkrai lising machamapal humpuga mapal dagi chatnaba horakiba special status asi lokthokrabadi state sing asida chawna awaba mayok nagani amaromda Awang Nongpok state sing Marakta ngamkhegi matangda chawna chayet na balai ribasi center na mityang changbiu haiki Tera Bazar da laiba Bharati Enterprises ki Silver Jubilee ki thoram ngarang GM Hall da pangthokre thoramatuda Manipur gi masak naiba mioi kya susar gyake thoronga mari leinana Handicap Foundation ki Secretary Jaswantana Tera Lokrak Pomlerakta laiba miyam ga miman nadraba Khetrimayum Surjitna hairi ballam asida changduna miman naba kangbu singa leng manana chatpangamba se puning thogat ingai ni phungdoki Desamna Sinduna Education Free Zone Ohelu Haina Miyamgi Khongchat ama Bisnupur da chatkre Lup asigi hanagi President Laisham Ramesh na lamthakiba Khongchat asida Journal Education Zone 4 gi official District asida laiba tongan ba school gi mahiroi chingsu sarugyake Education da Rajniti Tawganu Yawoloi amasung Yawoloi sabasingna mai masinga mari leinaba singda demand Tawganu Education ki policy ama semu haina dabi tawke tungda Bisnupur SP office Manakta laiba mayang ngamba sanglenda mifam amasu pangthoki Thoramasida Desam gi President M Angambana Education da free zone ohenaba Desam na angamba thakta hotnagani mifam aduda saruk yakiba Industry Minister Govindas Konthokjamna Education free zone ohenaba honabada Manipur da lairiba atai mahiroi organization sing punna chatminaba tangai fade haiki Manipur University da Finance Officer amadi Vice Chancellor na thika gi thabakta yaukshinduna senja thumja tawre haina kangleipa Communist Party poirei meitai lup na maral siri lup asigi Secretary Publicity Malem nganba meitai gi cherol amana lamdam asigi mahiroi singda aphaba masak tokpa mahai masing gyan pina balairiba Central University singi manungda ama oiriba Manipur University asigi FO na senja thumja tawriba si khudak lep kadabani hiram asig matangda Vice Chancellor na su midyang changkadabani aphaba changthokpa research scholar kaya puthokadaba university asida administration engineering oza amade mahiroi singna masa masagi liklamda chatnadabadagi university asigi chawkhat khongthangda thintahale administration oina leigadaba FO na ayamba matamda office ki kada phamdaba mayum amasung office ta magi khuchabi tikadar singa aronba lalong kaya chathaduna senja thumja tawribasi makata na tawroidabani hari BJP Manipur Pradesh ki minority cell na sinduna ngasi nitai pa chuthekta laiba party office da iftar party pangthokrai thawamasi da state president TH Chauba minority cell gi co-convener MD Habibur Rahman su sargyake
अखोई मसेल की मरक्ता हेन नुशीबा मरी अमा लैनबा पार्टी असना कांगलुप नाइदे अमतनी हाइबदु निंगसिंगबनी हाइना हबीबुर रहमान न फोंदोके स्टेट प्रेसिडेंट टीएच चावबना इफ्तार थौरम माइनॉरिटी सेल न पांथोकलिबसना पार्टी असि कांगलुप नाइदबा तंगदु लैताब अमदि चौखटपदना अहेनबा मिटिंग थम्मे हाइबदु तसेंगना ताकले मुस्लिम इचिल इनाउ सिंगना असेंगबा ईश्वर की थौरम सिंग मपुंग फाना पांथोकपियो हाइकी पांथोकलिबसिना खोइन उले मदुरी पृथ्वी मफम पुनमकसु बराक तवामाना गौरी मुस्लिम पुनमकु पृथ्वी लफाव जामिनरी थमिनरी मतवदुम तौदना भारतीय जनता पार्टी मणिपुर प्रदेश ने सिंजरगा मणिपुर लेरिबा मिटै पांग सेक्शन पुनमक्ति याउबिदना असिगे सुंग पांथोकलिबसिदगी मखा तारपदा मणिपुर से इंग तपना मिशन डेवलपमेंट नेबनु परको वेरसन ममांग थागी तरुक्ता नुपी ओइबिगी इकाई खुमनबा मांगलबा मतुंग तमथिना हालगा हुंदोक लंबी एन रेबिका मिशीदा चेनबा सिंग चेराकपियो हाइना ngasisu हाइरोक पार्ट 2 कैथेल द मियामना वाकन मिफम चथखरे सोशल कल्चर एजुकेशनल एंड स्पोर्ट्स ऑर्गेनाइजेशन हाइरोक पार्ट 2 न सिंधुना चथखिबा वाकन मिफम असिदा मरा लेबा मियोय अहक चेराकपियो हाइना दाबी तौखि हना की तंजा से देखो ऑर्गेनाइजेशन मयाम सिना खोंजंग कना संगसिन बिदना इकोई तालिब डिमांड से अतोप अतोप ऑर्गेनाइजेशन मयाम न मतेंग तौबिदना जाय महाई बनुपा से मसी एसेंबली द मसी लोसी पास तवंदना मिहा तसी बाइको हाइरोक न फंगौरगदी अतोप अतोप लमसिंग से कोई दोंत मतेंग पांगी Ngaikong Gram Panchayat na Sintuna Digital India Week Thorunga Mari Lenana Ngaikong Community Hall da Mairoi Singi Layak Pachangdam Naba Ma Pangthokre Thoramasida Ngaikong Gram Panchayat ki Pradhan KH Chaubadevi Councillor Amadi Atay Member Kaya Susaruyaki Manipur Women Foundation na Thawal District Legal Services Authority ga Kusamnaduna Nomigi Oiba Legal Awareness amasung Literacy Program ama Thawal Hauka Babu Kaithel da Pangthokre Thoramasida Laishram Kadamji Thawal Municipal Council gi Ward number 15 gi Councillor Laishram Bubon Manipur Women Foundation gi Advisor AK Narjitsu Saruyaki Advocate KS Arun Joy Advocate MD Jakir Hussain SRL Manipur gi Assistant Director Premlata na Resource Person Oinawang Ukrul District Headquarter tagi awangomda kilometer chamagtara mangarom chatlaga laiba All Wahong Khul Manaki Sikru area da lainungdagi maikhu amadi gas thorak paleptre square feet nipurom pak jawba maphamda lainungdagi gas sing thorak pasi haukiba me loiram daida thingnarakibani asigumba thodok asi Englishingani taruk Englishingani tarani thoi amasung tara hundoi da su thokre haire masina karigumba amang atadi thokibalaite Impal dagi paumi kangbu amasu mapham atuda changsindune yengsin Craig. Metai Council Moregi Lisingani Taramanga gi Lisingani Tarataret ki Thau Punanaba Khankre Mayang Lambam Thoibabu President and Inauchapu General Secretary Oine Khankre Mairoi Singi Mai Masinda Ahenba Meeting Changani Hari Milalna Language Planning and Implementation Directorate ka khusamnaduna hauki bajun kungani thoi dage Thobal amade Lamangdong Panagi oina Jawayama Higher Secondary School amade Moirang Them Lekai Milal Masalo Shangda Chatharakiba Mitay Mayak Haiminabagi Khongjang Ngarang Loshin Kre Losin bagi thoramda Moirang Them Mangi W Ningthau Jawayama Higher Secondary School gi Oza Singh Susaruyaki Kairau Litan Makhongda Lam Demarcation Taudana Lambi Pakthokpadagi Kairau Primary Madrasa gi Lam Khopchin Bada Yaukibana Madrasa si Murkiba Yabagi Pibamda Lady Haidi Ngasi Kairau Litan Makhongda Pangthokpa Paugi Mifam Amada All Round Development Organization ki President Abdul Hakimna Kairau RCC Thong Tabalambi Asi Tikadarna Kushirasi Tauduna Lam Khopchinaba Honabada Madrasa gi Ayamba Saruk Yaukre Thong Sariba Asisu Quality Control Taudabadagi Wal Chekhaire Jaliba July Tara Paubada Asoiba Singasi Chumthokna Honadravadi Miam Kusam Naduna Kongjang Tangsingani Hari. ELP Madrasa Siju Yamna Soe, Hana Su Chokton Laramia do Matakta Handak Napura Makasoe, Masi Gomena Demarcation Tobiraga, Achumbadu, Koi Tohaning Bagi, Women Saitaki, Achumbadu Tobirakani Hybrid Hajab Sulaje, Ado Achumbadu Tohaning Baduni Kodisi, Lambisi, New Karagi. Koi haibagi damakta rajniti tawraga lambi ji thaido ga seme mayam uri sini
hꯧzik lambi si thaido seme adu thonggi mapa chap chana leiriba asi akoi chap chana semani SSA gi Makada School Taragamari ki Manungchana Jiribam ki Islamabad LP School gi ka ama sabagi senpham hanagi headmaster in charge na school committee taklam dana lokthoklamle hiramasida mari leinaba authority na midyang changbina ba KSA Jiribam branch na appeal tawri hojik sanabagi paw ngasigi sanabagi pawda Impal West Rachanpur Ukhrul Thobal Zahi Tara Teret Makagi State Level Inter-School Suberto Mukherjee Football Tournament ki semi-final changkre Directorate of Youth Affairs and Sports Kuman Lampak na sinduna Kuman Lampak Men's Stadium amadi hockey practice field da District Mapal Subdivision ani Jiribam amadi Kangpokpi na sarug yatuna chathariba Zahi Taragamari amadi Taragataret Makagi Nupa Machagi State Level Inter-School Suberto Mukherjee Football Tournament ki ngasi Kuman Lampak Men's Stadium Sanakiba Jahi Taratare Makage, Tongan ba match singi ngasiyuk Sanakiba Ahanba match ta Thobal District Mahut Siliba Little Angel Paradise School Thobal na Kangpokpi Subdivision ki Mahut Siliba Emmanuel Higher Secondary School bu Gol Mari Amada Amade Ani Suba match ki Sanakiba da Impal West District ki Mahut Siliba Little Master English Higher Secondary School Samurona Jiribam Subdivision ki Mahut Siliba Jiribam Higher Secondary School bu Gol Mapan Sino da Maithiba Pidana semi-final changkre Nungtil gi sana ki ba ahanba match ta Ukhrul District ki Mahut Siliba Sacred Heart Higher Secondary School Khundungna Chandel District ki Mahut Siliba Oriental Academy bu ahum sino da maithiba piduna semi-final changki Ani suba match ki sana ki bada Tamenglong District ki Mahut Siliba Tamenglong Higher Secondary amasung Bisnupur District ki Mahut Siliba Gandha Memorial English School Phubala Gol Amata Chanadana Draw Chakre Thobal Bisnupur Churachandpur Ukhrul Jahi Taramari Makhagi Nupamachagi semi-final Changkre Hockey practice field da chathariba Jahi Taramari Makhagi ngasi sanakiba tongan ba match singi ngasi ayuki sanakiba ahanba match da Ukhrul District ki Mahut Siliba Sacred Heart Higher Secondary School Hundungna Jiribam Subdivision ki Mahut Siliba Jiri Public English School bu Gol ani amada maithiba piduna semi-final changkibani Ani suba match ki sanagadaba Jiribam team masing sudabadagi Thobal District na walk over lokray Nungtil ki sanakiba ahanba match ta Churachandpur District ki Mahut Siliba Bizang Lobut Junior High School na Impal West District ki Mahut Siliba Nilamani English School mayang Impal bu gol ahum amada amade Ani suba match ki sanakibada Bisnupur District ki Mahut Siliba Pinjapati Junior High School Sandak Khongna Kangpokpi Subdivision ki Mahut Siliba Kaithel Manbi UJP School Sada Hills po Gol taruk amada maithiba piduna semi-final changkre Hayang ayuk pung tare tabada Jahi Taratare Makhagi ahanba semi-final da Impal West amadi Churachandpur District ka sanagani Ani suba semi-final ayuk pung nipal makhai tabada Ukhrul District amadi Thobal District ka sanagani Jahi Taramari Makhagi ahanba semi-final ayuk pung tare tabada Thobal amadi Bisnupur District ka sanagani Ani suba match ayuk pung nipal makhai tabada Churachandpur amadi Ukhrul District ka sanagani International Day Against Drug Abuse and Illicit Trafficking ga mari leinana Narcotic and Affairs of Border NAFNA Chayol amachumna chatharakpa palan thorong ga mari leinana Football Exhibition Match ama Amju gi football team Amju 11 amadi NAF 11 Chorus Repertory manakta leiba Nauremthong Samusang Ground da sanakre ngasi sanakiba match atuda NAF 11 na Amju 11 bu goal mari amada maithiba piki National Rifles Association of India New Delhi ge governing body gi miphamna Manipur Rifles Association na sinduna Kuman Lampak Sports Complex ge shooting range da September 3 tagi taragani thoi fawba 3rd North East Zone Shooting Championship pangthokna ba ayaba pirakle mifham asida Manipur Rifles Association gi Vice President M Raj Chandra Susaruyaki Sports and Youth Development Association Saida Thobal Athopam Sintuna Thobal Athopam Makalaikai Hikreng Makhong Grounda Tim Kungatarukna Group Nepal Thokna Khaidokuna Chathariba First Saida Trophy State Level Men's Open 9-a-side Football Tournament ke ngase sanakiba ahum suba pre-quarter final match da Johnson FC Luang Sangbam na Hishu Thobalbo penalty da maithiba piduna quarter final changkre
Tim animakna apiba matamda goal amata chanadana draw chatpadagi kick from penalty mark na decide tauba Johnson FC Luang Sangbamna Hishu Tawabu goal Mari Anida Maitiba Pikibani Mari Suba pre quarter final match ki sanaki bada SYBA atokpamna TKWA 10 thabu penalty da got goal taret tarukta Maitiba Pikrai Hauzi ate topa paukra mapa ga khanaba khamlubada makura anibu mahakna paiba license ganna kapadagi laikana bangamdana laikhidraba makura khulem Krishna Mohan Mishiga Mari lenana semkiba Jayasina Lamsang Kendra gi MLA W Brajavidhu yauna deputy CM gaikangamda memorandum ama pisinduna wari sanaraba matungda makura bu nomaina kapada chenaba Sri Khulem Jiten Singbu athuba matamgi manungda phagani haibagi thajaba pirakpadagi laikhidraba gi hakchang logduna mangam pangthokre haina JSC against the brutal killing of Sri Khulem Krishna Mohan Singh and Gavis heart of Sri Khulem Priyoberta Singh gi serol amana phongdorokle loinana makura hatpata chenaba Khulem Jiten Singbu laikhidraba makura gi karma mamang phawbada government na phaduna ain gi oiba thabak lokhatrabadi JSC amadi civil organization kaya ga loinana khongjang changsinaba sem sare hairi hauzik loislakpada ngasi nongmi gi oiba inga sagi pau ICR Lampel Pataki Pangba Paugi Matung in Angasigi, Quidaki Sabagi Chang, degree Celsius Kuntra Desmic a home, Quidaki Ingba degree Celsius Kungamapan Desmic Manga, Nungsita wishing Manilgi Chang Ayukta Chada Taragundoi, Nungtildana Chada Humbutra Taret, Nungzugi Chang Kuntra Mapel MMNI. Hausimaro Bepau Amona, MOBC scholarship people the Aranba Ledam Levadi Lem Natharoi, Mairoi, Amagilana sent from Loto Kibaki Matanga FIR, Jalehina Chief Minister Okram Ibobina Pongdokre. Elementary School Education Eglising Chamapal Marbudani Thoi Matamga Chana Bamong the Semdok Lagani, Jahi October Tadaki TET pass Togdaba Singh, Oja Obeara Haine Education Minister Moyangtem Okendrana Pongdokre. Amade Sarkar Bengali High School Mutale Haina Kangalak Padaki Parika Hariba Mahiroi Taret one Thartuna like a Nakre. ISTV Nepizor Pau Matang Salujere being Tabi Simbo Mukana Kurumjeri.